Barak ki Santi Gidam Amadi Apun Saktam Kaidana Hawaii Ponta Udosing Dugi Mapamda and Nasi Pagatpa Madi Sarajali Bijari Nuit Asigi Nixon Palan Sina Imale Waki Tamata Ecoina Amato in Leminava Atoba Sing Nakatunava Singadu Levna Manganaba Madi Yaknava Singdagi Mikup Nam Sina Labor Tangai for the Agatamzani Manipur Langak na Sinduna Kungataret Suba Kargil Vijay Diwas ki Tauram nga si Pangtokre. Kargil War gi mathauna lairaba hero singi mathauna maringjel amadi mama laibak ki damak kathokpada ninghanadaba wakhalona laibak asida lairiba naha singbu laibak asigi mapungoi bathaudang lauhannaba pukning thaugatlagani. India da kumjali sing aniga nifugataret fawbuda chawkhatpa laibak amagi lambi da changsiliba sida laibak asigi citizen pumbana laibak asibu kanba amadi seba tauna bamang thana thoklakpa matam oire haina Manipur Governor Ajay Kumar Bhalana fongdokre. Ngasi Manipur Langak na Sinduna Palace Compound da laiba MSFDSK Palace Auditorium da pangthokpa Kargil Vijay Diwas palan thauram aduga mari lainana Manipur gi Governor Ajay Kumar Bhalana haikibada laibak asigi apunbagi saktam thengkhang kayada singnarakpa matamda laibak asigi thauna faraba lanmi signa thawai fawba thaba kidana yeknaba singbo mayokna khiba aikhoina kaufam thokte. Laibak asigi ningtamba amadi apunbagi saktamda singnarakpa matamda aikhoigi thauna faraba lanmi singna yeknaba singbu chapchana mayoknaduna maithiba pikhiba lanfam Kargil War su amane. Kargil Vijay Diwas palan thauram numit asina lakpa asida lan asida ima laibaki damak thawaina pontha pikraba thauna faraba lanmi singi mafamda ikai khumnaba utpaga loinana laikhidraba lanmi singi yumgi awabada saruk yakhi. Aikoina laibak asigi thauna faraba lanmi singda ikai khumnaba utpaga loinana laibak asingakpa amadi seba tawbagi ithaudang khangna thabak tawba matam oire. Manipur gi miyoi kaya laibak asigi masak tokpa security force singda yauduna singtha ningai oiba thaudang kaya lauduna maraibak maramdam nungshibagi wakhalon ama mipum khudingda piriba asimak apenba fawi. Laibak asida lairiba naha singna Kargil gi hero singbu sak sonba khakta natana makhoi gi mathauna maringjel mama laibak bu nungshiba mama laibak ki damak thawai fawba thaba ngambagi lingjel adu matau tamba changi haina Manipur gi Governor Ajay Kumar Bhalana fongdoki. The spirit of patriotism and sacrifice of Kargil heroes should inspire our youth to dedicate their lives in serving the country. Patriotism is not just a word, it's a feeling, a philosophy, a way of life. It involves commitment, discipline, sacrifice, dedication, and commitment to the service of the nation. As we march towards Viksit Bharat by 2047, our nation's vision for becoming a developed country, every citizen of this country must come forward to serve and protect the country. It's not enough to simply admire the brave sons of our country. Every citizen must strive to emulate Kargil heroes. While the nation appreciates the sacrifices of our armed forces at the forefront of defending the country, Ngasigi thauram aduga mari lainana Chief Minister Yumnam Khemchandna haikibada Kargil Vijay Diwas asi ngasigi numit asida laibak pumbagi oina adungai ing kumjali singamaga chamapan marifutara mapanda Pakistan na laibak asigi apunbagi saktam singna rakhiba matamda laibak asigi mathauna lairaba armed force ki lanmi singna yekna babu maithiba pikhiba numit adubu ningsingduna pangthokpani. Numit humfutara nipan chupna chathakiba lan aduda laibak asigi mathauna maringjel lairaba lanmi chamnga kungatare na thawaina pontha pikhi. Masigi manungda state asigi lanmi manga su lan asida thawaina pontha pikhi. Kargil War da laibak asigi Army, Air Force amadi Navy na laukiba thaudang aikhoina kaufam thokte. Laibak asigi Defense Force ki thauna lairaba lanmi singna laibak asigi apunbagi saktam asi kaihandana thambani. Ngasigi numit asida laibak asigi damak thawaina pontha pikhraba lanmi singi mafamda ikai khumnaba utpaga loinana laikhidraba lanmi singi yumgi awabada saruk yajari. Kargil War gi thauna faraba lanmi sing aduna laibak asigi tungi yumbi oigadawriba naha singda mama laibak nungsibagi wakhalon ama piduna laibak asigi seba tawba ngamba oihallasenu haina Chief Minister Yumnam Khemchandna fongdoki. Ngasigi thauram adu the Home Minister Govindas Konthauzam, Art and Culture Minister Khuraizam Loken, BJP gi MLA Singh, Manipur gi Chief Secretary, DGP, Security Advisor, Civil amadi Police ki makok thongba official sing saruk yakhi. Barak ki Santi Gidam Amadi Apun Saktam Kaidana Hawaii Ponta Udosing Dugi
ꯃꯐꯝꯗ ꯑꯩꯅ ꯉꯁꯤ ꯊꯥꯒꯠꯄ ꯑꯃꯗꯤ ꯁ꯭ꯔꯙꯥꯟꯖꯂꯤ ꯄꯤꯖꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯤꯡꯁꯤꯡ ꯄꯥꯂꯟ ꯑꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯑꯊꯧꯕꯁꯤꯡ ꯅꯥꯀꯊꯣꯡꯅꯕꯁꯤꯡ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯗꯅꯕ ꯑꯃꯗꯤ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯦꯟꯅ ꯀꯟꯕ ꯑꯃꯠꯇ ꯑꯣꯏꯕ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯊꯧꯅꯥ ꯀꯠꯊꯣꯛꯄ ꯉꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯃꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯕ ꯄꯥꯂꯟꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄ ꯑꯃꯗꯤ ꯑꯀꯟꯕ ꯄꯥꯡꯒꯜ ꯂꯩꯕ ꯚꯥꯔꯠ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯁꯤ